Passenger Singgi Safanabagidamak train gi Daba Khudingmakta CCTV camera Hapnaba Railways na warip lawkraba tungda Union Railway Minister Asmi Baisnop amasung Railways ki State Minister Ravnit Singh Bituna hiram asiga mari lainana paikhatliba thabak sing yengsinba hokre haidi pawgili khun amagi matung ina camera sing asigi matingna aranba tawba miyoi sing laina fagatpa ngamgani Passenger Singgi Arun Athuk Ngakjanaba camera sing ase Daba Singgi manungda miyamna chathok chasin tawnaba thong mapada hapkani hairi pawsna makha taraduna train gi Daba Khudingda dome type CCTV camera mari amasung locomotive amamamda camera taruk laigani afaba makhal gi camera haptuna train singna pungda kilometer chamagi changda yangna thauba amasung mai yamna ngandaba mafam singdasu mayek sengba footage oba fanghangadabani haina Minister na railway official singda khanghanki haina paus na makhatari